Akasvani Imphal Chitrabhanu Chitrabhanu na pau pazari ahan badamaru eba pau. Mahosagi Chanabi amasung haraute amakalone na Manipur da ningol chako bakumay pangthoknari. Manipur gi paumi nipanda Manipur State Journalist Award piduna ikai khumnaba utkre. Manipur da COVID-19 na naba parapagi changchada marfu mga dasmik sinyo ama yaure amasung JDU gi luchingwa Nitish Kumar Bihar gi Mukhyamantri oina ngasi wasak lawragani. Laibas na malengi lectured oriba COVID-19 dagi mayok tapun amato na lanting nari lamdam sigi miyam na sakang nerba miyoy kaya na so lanting asida may pak na bugidama Akasvani Imphal gi ipaw gi kutangda mipung kutimang na arayba tong ohong face mask upa amaga futaru labna na laynaba may mit amadi kutsa tuwe na handok na tarutan na natamnab apil tawri Manipuri film actress Umata Khelambam apal Umata Khelambam na miyambu khurumzari Ahanba magtada ningol chakobaga mari lainana ningol oibisingi maphamda yaifa paujel pijari COVID-19 laichat sandokpa hengalagliba asigi yenglaga ekhoi khudingmagna virus asidagi ngakthoknaba tangai fadaba niyam ahum ngakna chatminasi yumdagi mapal hek tholakpaga face mask uppa kaubidaba mi amaga gi marakta foot taruki social distancing thamba amasung sapon amadi handwash sijinabiduna khutsa sengna hamdokpa kaubiroisi vaccine puthoktriba phawbadi sectionba haibasina khwaidagi pharaba hidakni haiba miyamna hena khangnaraba wafam asi ekoi khudingmakna ngakna chatminasi haijari miyambu amuk khanna khurumjari Hauzik mapungoiba pau mahosagi chanabi amasung haraute amaga loinana Manipurda Ningol chako bakumay pangthok nari mabungo pasing na mache masal singbu machel ko kaya langdo na pizipi tak tawraba matunda achamba khodol piduna mache masal sindeki ya famangani hobuna kumaya sigi mapungoy basaktam oiri kumaya sina lakpada Mukhyamantri Nongthombam Biren Singh yauna luchingba kaya na miyamda maru oina ningol singda ya fa paujal piri maki paujal da Mukhyamantri hai ningsing bathok tingai matamdagi ningol singna mabungo pa amadi makhogi ahlaman singi marakta nusindabagi mari hena sesin hanaba kumaya se pangthokpani Mukhyamantri hai kumbai asi hana maite singtana pangthok namba adu hojikti ate kanglup singna su pangthok nari kumbai asina khuna asida nusi jana bagi mari hena session ba orishanu Manipur Vidhan Sabha gi Adaksa Yumnang Khenchan Upa Adaksa ke Robindro Works Mantri Thongam Biswajit Siksya Mantri Sorokhabam Rajan Singh Forest Amasung Environment Mantri Awangboy Nuimal Consumer Affairs Mantri T.H. Chitrabhanu Singh Social Welfare Mantri Okam Henry Lok Sabha MP Dr. R.K. Ranjan BJP Manipur Pradesh ke President S.T. Kendra Singh Manipur Pradesh Congress Committee Manipur Democratic Alliance Shiv Sena Manipur State Unit United People's Front UPF All Manipur United Organization Amukona Chingbana Miyam the Ningol Chako Bakumhegi Yafa Paujil Piri Kumsi Sehegi Manipur State Journalist Award Manipur gi Journalist Nipanda Pikre Mana Panglaba Journalist Adudi Sana Lebaki Editor Ningombam Hemant Kumarda Best Editor Award Pikre Mana Panglaba Pamising Adudi Science and Technology Reporting Da Sana Lebak Pausegi Kangembam Sankar Singh Parliamentary Reporting Da Narol Togdangi Khetri Magazine Reporting with special reference to women and children Dasana Lebak Pausegi Ngangom Suresh Kumar Singh Reporting on Art and Culture Dasana Lebak Pausegi Maibam Kennedy Singh Rural Reporting Dasana Express Ki Sapam Aruna Devi Sports Reporting Dasana Lebak Pausegi Khangembam Ravi Kumar Maiti Amasung Reporting on Public Health and Hygiene Da Pongnafum Pausegi Ngangom Ranjit Singh ni National Press de Thoranga Mari Lenena Imphal gi Nitya Patu Thekta Leibe DIPR gi Auditorium danga se pangthok ki bathorum da wangang bada IPR gi Director Haisnam Balkrishnan hai journalist sing na da hana piba pension gi chang lupa lising mari adu de gi lupa lising nipan da hengat le aduga family pension lupa lising ani piram badigi lising manga da hengat tuna journalist sing gi fa thorang gi thapakya beba asuna pakhat na khonari mang na hai best editor gi award ki senmam asi hana di lupa lising kun manga da orambani adubu hojikti award asi lising ni phu da hengat tuna editor sing na tawriba thapok thoram sing adugi yenglaga senfam asi hengat pani thoram adu da commissioner M Joy su saruk yakhi Ningol Chako Bakumhega Mari Lenena Rajagi Fishery Vibang Sinba Ngagi Mela Fish Fair Cum Fish Crop Competition Lising Anikun Imphal Mapal Kang Zebung da Pangthokli Marista Ningol Chako Bakumhega Mari Lenena Imphal Khoram Bangkaitel Ayup Angambadik Hauna Miyam na Chingna Chana Bangam da na pot leneki Police na miyam control tong nabu hona bada awaba kaya mayong nabagulole na loudspeakers na dun na miyam na nitin yung nga na pot chay lene na ba amadi yona na ba kangan ki
Thawbal jila da su chakawbaga mari lenena ngarangdagi hona Thawbal Kaikhel mahausagung kanakhi polaiba lakpa miyamna mahausagung krikri inakhi ayuk nganbadigi hona Kaikhel asigi maroiba ima Kaikhel natana atay dukan punamang hangki lambida gari chapagi sangsu hengakhi Leiba asigi miyambu COVID-19 dagi ngakthong naba tangai fadaba chana kanglong singa na chana nabagi matangda Pradhan Mantri Narendra Modi na hokdokiba Jan Andolon campaign Manipur da sumai pa na chathari miyamgi luchingba amadi sarkagi mkoktongba official kaya na su campaign asibu mapungpa na miyam da tangai fadaba chana kanglong singa na chana nabaleta na appeal tawrakli Ukrul Zilagi District Surveillance Officer Dr. Turenchan COVID-19 dagi chana kanglong na chatpina na ba miyam da appeal tawradun hai Dr. Thotre John, District Surveillance Officer Ukrulna, Manipur ki miyambu khurumjari. Ngasi mak malemda thengnariba pandemic asidagi miyamna khangnaraba thawong ahumna ngaktholaksi. Ahanbada yumdagi mapan hek tholakpaga mask soidana upiyo. Ani subada khud sa sabon nadraga sanitizer na toina hambiyo. Ahum subada mi amaga soidana 6 feet ki distance thambiyo. Manipur praja mayamna COVID-19 pandemic ngakthok ningai hotna minasi. Tabiriba pawasi Akasvani Imphal dagini. Manipur COVID-19 dagi naba pagiba masing punna lising tara ni panchanga marfudra humde shure naba pabagi changsada marfumanga dasmik sinu ama yore. Razigi COVID-19 command control room nangarang thokpa cherol amagi matuina sample lising ani chahum sumna tere test obagi manunda miyo chani kuntra mga positive oiba thengnaki. Raja se da hausi fawda miyo lak hum lising marfugataru changani funitoy COVID-19 dagi test tawkre aduga miyo lak mari lising yangkai humdo chamri marfuda dre na screening tawkre ngarang Thawbal lagi miyo ani amasung Imphal West gi miyo ema leki da bakalolena lasit astigi siba pun mamasing chani kun matho shure ngarang miyo chani yangkai mapan discharge tawki apun ba positive oiba masing lising kun mathoi chani pan humpudra mathoi gi manung da miyo lising tara ni pan changa marfudra humdo naba pakibolonena housing active case lising sumna yangkai tere leiri Nagaland ngarang nong na mi cham kutra mga COVID-19 positive oikibolo na raja adu da positive oikiba mi punna lising mapanchani pan marfuga mga sure raja gi haksal ngantri SC form hai nong na positive oikiba mi sing adu manungda humpudra mathoi na Kohima degini yangkai humdoi na Dimapur degini mapana Tuensang degini Keferi amasung Monjila degini mi amam positive oiki mang na hai hausi fawada raja sida COVID-19 na naba mi lising ni pan chani pani fu mathoi naba phakre housing active case mi chama pantara taruk leiri lasit asida yamdra miyo ni futere sikre Tripura dangarang nong na miyo humpudara mari COVID-19 positive oiba thangnere aduga miyo humpu marina naba faduna discharge tawkre raja aduda naba parapagi changsada marfumanga dasmik mari nipan yaure raja aduda punna COVID-19 positive oiba lising kuntra mato chama pantara mapan manung da miyo lising kuntra chambi yangkai manga naba phakre ngarang phawada raja adugi tongan mapam singda hangdopa COVID care center singda miyo lising ama sumna humpudra mapan positive odina laing bagi tabak chathari Megalo dangarang miyoy humpudara taru COVID-19 naba pakibagalona na naba pakiba apun masing lising mapan chonga marfudra mari shure housing active case da miyoy chamapan humpudra mathoi leri lasit asida miyoy chama laikhidre JDU ki luchingba Nitish Kumar Bihar ki Mukhyamantri oina ngasi nungthil wasak lauragani Patna gi Rajbhavan da ngasi nungthil pungmari makhai da pangthokadaba wasak lawgi tharumda Rajapal Fagu Chauhan na Sri Nitish Kumar yauna ati mantri sing thabak paiba amasung aromba ngakpagi wasak lawgani Rajapal na Patna rangarang pangthokba NDA gi apun mifam da Sri Nitish Kumar bu NDA gi luchingba oina yenna balaitena khanki Sri Nitish Kumar handaki ase tharaga Bihar gi Mukhyamantri oiba tarek lakshubani Taskesor Prasad pu BJP gi legislature party gi luching oina khanki madu mangna nongna khalaba JDU gi legislature singna Nitish Kumar bolod asigi luching bu oina khanki Loshilapkada COVID-19 dagi ngakthong naba face mask upa putaruk lamna na leiba khutsa amadi mai mitarutan thamba haiba achamba thong ohum asi ngakna chapinaba amukhana nisingzari aroiba damaroiba pa amukhana mahausa gi chanabi amasung harang ta bagalona na Manipur da ningol chakhoba kumai pangthoknari Manipur gi pangminipal da Manipur State Journalist Award piduna ikai khomnaba utkre Manipur COVID-19 na naba parapagi changsa da marfumunga dasmu sinu ama yaure amsung JDU gi luchingba Nitish Kumar Bihar gi Mukhyamantri oina ngasi wasak lauragani Paulo Zare